ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯍꯜ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯃꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯀꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯣꯕꯤ ꯑꯃꯗꯤ ꯂꯩꯕꯥꯛꯂꯩ ꯀꯧꯏ꯫ ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯥ 3ꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ 2ꯅꯤ꯫ ꯃꯆꯥ 5ꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯗꯨꯅ ꯑꯉꯥꯡ ꯂꯣꯏꯅ ꯌꯥꯎꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯃꯆꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ "ꯍꯅꯨꯕꯤ, ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ? ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯉꯥꯡ ꯑꯃ ꯊꯝꯂꯁꯤꯔꯣ?" ꯊꯝꯒꯨꯝꯁꯤꯗ꯫ ꯑꯩꯅ ꯉꯝꯂꯤꯈꯩ ꯑꯗꯨꯝ ꯊꯣꯡꯈꯤꯒꯦ꯫ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯉꯥꯡ ꯑꯃ ꯊꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯃꯤꯟꯅꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯀꯤꯔꯤꯗ ꯑꯣꯟꯊꯣꯛꯅ꯫ ꯆꯣꯡꯊꯔꯒ ꯁꯤꯃꯤꯟꯅꯗ꯭ꯔꯁꯨ ꯇꯞꯅ ꯀꯨꯝꯊꯔꯒ ꯁꯤꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯅꯤ ꯍꯅꯨꯕꯤ꯫ "ꯑꯣ, ꯃꯇꯝꯗꯨꯗꯅꯦ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤ꯫ ꯑꯗꯣ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤ ꯊꯣꯡ ꯍꯥꯏꯔꯤꯅꯣ? ꯍꯪꯒꯥꯝꯁꯤꯗꯤ ꯆꯥꯃꯟꯗꯅ ꯍꯪꯒꯥꯝ ꯇꯤꯟ ꯃꯥꯜꯂꯛꯀꯗꯧꯔꯦ ꯑꯩꯗꯤ." "ꯍꯪꯒꯥꯝ ꯇꯤꯟꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯃꯥꯜꯂꯤꯗ꯫ ꯑꯩꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ." "ꯑꯣ, ꯍꯪꯒꯥꯝ ꯇꯤꯟ ꯃꯥꯟꯕ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯅꯥꯛꯇ ꯂꯩꯇꯕꯗꯅꯦ ꯀꯣꯏ ꯉꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯗꯣ." "ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯪꯒꯥꯝ ꯇꯤꯟꯁꯦ ꯈꯔ ꯄꯥꯝꯖꯕꯒꯤꯅꯤꯗ." "ꯌꯥꯝ ꯄꯥꯝꯂꯗꯤꯅꯦ ꯇꯤꯟꯁꯤ ꯑꯣꯏꯅ ꯅꯪꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕꯤꯌꯨꯔꯣ?" "ꯊꯣꯡꯉꯣ, ꯑꯗꯨꯒ ꯇꯤꯟꯗꯣ ꯅꯪ ꯑꯣꯏꯅ ꯆꯥꯎ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕꯤꯁꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ?" "ꯑꯁꯤꯅ ꯂꯥꯛꯄꯁꯦ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯛ ꯂꯥꯛꯇꯦꯍꯦ꯫ ꯀꯞꯄꯒ ꯄꯦꯔꯒ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯍꯟꯗꯛꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯑꯖꯥꯠꯅꯣ? ꯇꯜꯂꯤꯗ꯫ ꯈꯔ ꯊꯨꯅ ꯁꯤꯟꯅꯤꯡꯉꯦꯗ ꯑꯩꯗꯤ." "ꯁꯤꯈꯤꯕ ꯌꯥꯗ꯭ꯔꯤꯅꯦ ꯍꯅꯨꯕꯤ, ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯤ." "ꯍꯅꯨꯕ, ꯅꯪꯗꯤꯅꯦ ꯅꯌꯥꯗꯣ ꯑꯗꯨꯝ ꯈꯤꯒꯠꯂꯒ ꯂꯩꯔꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯅꯆꯥꯅ ꯋꯥꯔꯤꯕꯁꯦ ꯈꯪꯗꯅ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕ ꯖꯥꯠꯅꯤꯅꯦ." "ꯅꯄꯥꯒ ꯑꯩꯒꯅ ꯈꯨꯜꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯁꯤꯗ ꯂꯩꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯗ꯭ꯔꯤꯁꯦ?" "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯣꯗꯅ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗꯒ ꯇꯨꯁꯤꯜꯂꯤꯔꯣ?" "ꯅꯠꯇꯦ ꯄꯥꯕ, ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯀꯅꯨ." "ꯑꯗꯨꯗꯤ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯔꯣꯗꯅ꯫ ꯅꯄꯨꯔꯣꯏꯕꯅ ꯀꯔꯤꯃꯨꯛ ꯏꯟꯁꯤꯜꯂꯛꯑꯒꯦ ꯅꯪꯅ ꯄꯦꯔꯒ ꯂꯥꯛꯏꯗꯨꯕꯣ?" "ꯄꯥꯕꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯌꯦꯟꯕꯗ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦꯅ ꯍꯦꯟꯅ ꯆꯥꯎꯅ ꯄꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ. ꯅꯌꯥ ꯅꯨꯄꯥꯅ ꯁꯝꯕꯟ ꯊꯤꯟꯕꯗ ꯈꯪꯉꯛꯑꯦ꯫ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯆꯩꯕꯒ ꯉꯥꯡꯕꯒꯗ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ." "ꯍꯥꯏ, ꯑꯗꯨꯗꯤ ꯅꯄꯥꯅ ꯏꯪꯈꯣꯜ ꯌꯦꯜꯂꯝꯗꯥꯏꯗ ꯅꯣꯏ ꯂꯣꯏꯅ ꯀꯧꯔꯒ ꯌꯦꯟꯈꯤꯕꯗꯥꯏꯅꯦ?" "ꯀꯧꯔꯁꯨ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ." "ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯅꯪꯒꯤ ꯅꯨꯄꯥꯗꯁꯨ ꯍꯥꯏꯌꯨ꯫ ꯑꯩꯅ ꯅꯣꯏꯗ ꯍꯥꯟꯅ ꯍꯥꯏꯕꯅꯤ, ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯄꯗ ꯅꯤꯡꯈꯥꯏꯒꯟꯕꯅꯤꯅ ꯈꯔ ꯆꯥꯎꯅ ꯄꯤꯔꯅꯤ ꯍꯥꯏꯗꯅ, ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯪꯒꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗꯤ ꯇꯜꯂꯤ ꯍꯥꯏꯗꯅ ꯂꯧꯗꯕꯗꯨꯗ ꯅꯆꯦꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯎꯏ ꯄꯤꯑꯅ ꯍꯥꯏꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ?" "ꯄꯥꯕꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯑꯀꯥꯟꯗ ꯅꯤꯡꯈꯥꯏꯅꯤꯅ ꯏꯆꯦꯗꯤ ꯍꯦꯟꯅ ꯄꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯊꯣꯛꯇꯦ, ꯅꯤꯡꯁꯨ ꯅꯤꯡꯈꯥꯏꯗꯦ꯫ ꯑꯗꯨꯗꯤ ꯏꯆꯦꯅ ꯍꯦꯟꯅ ꯇꯣꯡꯖꯔꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯕꯥꯅꯤ ꯍꯦꯛ ꯑꯣꯟꯊꯣꯛꯅꯔꯣ, ꯌꯥꯔꯕ꯭ꯔꯣ? ꯅꯆꯦꯁꯨ ꯀꯌꯥ ꯄꯥꯝꯗꯕꯅꯤ, ꯌꯥꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯅꯪꯅ ꯍꯦꯟꯅ ꯆꯥꯎꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ." "ꯍꯣꯏ, ꯏꯆꯦꯗ ꯍꯥꯏꯅꯔꯨ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ." ꯃꯄꯥꯒ ꯃꯃꯥꯒꯁꯤꯅ ꯃꯐꯝꯁꯤꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯗꯅ ꯍꯪꯕꯤꯕꯗꯤ ꯀꯅꯥꯃꯠꯇ ꯅꯣꯡꯃꯗ ꯂꯥꯛꯇꯦꯅꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯂꯧ ꯏꯪꯈꯣꯜꯗꯣ ꯄꯥꯝꯅꯗꯅ ꯈꯠꯅ ꯆꯩꯅꯔꯒ ꯃꯄꯥꯒ ꯃꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯟꯊꯣꯛꯄꯤꯔꯦꯗꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯗꯨꯅ ꯑꯗꯥ ꯇꯧꯔꯦ, ꯑꯗꯨ ꯇꯧꯈ꯭ꯔꯒ ꯄꯥꯕ ꯐꯠꯇꯦ, ꯏꯃꯥ ꯐꯠꯇꯦ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯋꯥꯀꯠꯄ ꯂꯥꯛꯅꯔꯤꯕꯅꯤꯗꯣ꯫ ꯁꯤꯗꯁꯨ ꯄꯦꯟꯗꯗꯅ ꯏꯌꯥ ꯅꯨꯄꯥ ꯑꯐꯕ ꯑꯅꯤꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤꯕ." "ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯃꯥ ꯃꯄꯣꯛꯇ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯣ?
ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯅꯠꯇꯦ ꯍꯅꯨꯕꯤ, ꯍꯟꯗꯛꯀꯤ ꯃꯄꯣꯛꯀꯤꯅꯤ. ꯏꯕꯥꯅꯤꯅ ꯃꯣꯏꯁꯤꯡꯁꯦ ꯄꯣꯛꯂꯨꯕ, ꯃꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯨꯕ, ꯂꯨꯅ ꯇꯧꯔꯨꯕ, ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯍꯜꯂꯨꯗꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩꯅꯤ. ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯕꯥꯅꯤꯅ ꯁꯣꯏꯔꯤꯁꯦ ꯃꯧꯗ ꯏꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯕ, ꯏꯇꯛꯇ ꯀꯥꯍꯜꯂꯨꯕꯗꯣ ꯃꯗꯨꯒꯤꯅꯤ. ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ. ꯏꯕꯥꯅꯤꯅ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯖꯈꯤꯗ. ꯑꯗꯨꯒ ꯏꯕꯥꯅꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯕ꯭ꯔꯥ? ꯁꯤꯗꯅꯦ ꯀꯅꯥꯝꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯗꯅ ꯀꯪꯂꯒ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ. ꯀꯪꯂꯒꯗꯤ ꯁꯤꯔꯣꯏꯍꯦ, ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯣꯏꯅꯤꯅ. ꯆꯣꯠꯅ ꯆꯣꯠꯅ ꯁꯤꯗꯣꯏꯅꯦ. ꯅꯪ ꯅꯊꯟꯇꯅꯦ ꯅꯌꯥꯗꯣ ꯈꯤꯒꯠꯂꯒ ꯂꯩꯍꯧꯔꯣꯀꯣ, ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯈꯤꯒꯦ. ꯃꯆꯥꯁꯤꯡꯗꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠꯄ ꯈꯠꯅꯕ ꯍꯧꯕ ꯂꯦꯞꯂꯝꯗꯦ. ꯑꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯒ ꯏꯕꯣꯕꯤꯒꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯃꯄꯥ ꯏꯕꯣꯕꯤꯗꯤ ꯑꯃꯨꯛ ꯂꯩꯕꯥꯛ ꯂꯩꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯖꯕꯗꯨ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯍꯔꯥꯎꯅ ꯊꯝꯅꯕ ꯍꯣꯠꯅꯖꯩ. ꯅꯣꯡꯃꯗꯤ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯗꯨ ꯏꯪꯈꯣꯜꯗꯒꯤ ꯀꯣꯕꯤ ꯃꯇꯣꯟ ꯈꯔ ꯊꯠꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯊꯣꯔꯛꯂꯝꯃꯤ. ꯍꯅꯨꯕ, ꯀꯣꯕꯤ ꯃꯇꯣꯟ ꯈꯔꯁꯦ ꯌꯣꯟꯕ ꯁꯤꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯆꯔꯥ ꯍꯦꯟꯗꯣꯏꯅꯤꯀꯣ. ꯌꯣꯟꯕ ꯁꯤꯠꯇ꯭ꯔꯒꯅ ꯀꯣꯕꯤ ꯃꯇꯣꯟꯁꯤ ꯑꯣꯏꯅ ꯆꯥꯔꯤꯗꯅ. ꯑꯩꯗꯤ ꯉꯝꯃꯔꯣꯏ, ꯆꯥꯛ ꯑꯣꯏꯅ ꯆꯥꯅꯤ. ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯆꯦꯡ ꯂꯧꯔꯨꯗꯣꯏꯅꯤ. ꯂꯧꯕ ꯌꯥꯗꯦ ꯃꯣꯏꯗꯒꯤꯗꯤ. ꯃꯣꯏꯅ ꯄꯤꯔꯛꯄꯗꯣ ꯆꯥꯗꯣꯏ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯖꯈꯤꯒꯦ. ꯀꯔꯤꯒꯤꯅꯣ ꯍꯅꯨꯕ, ꯅꯪꯅ ꯅꯆꯥ ꯅꯃꯧꯗꯒꯤ ꯆꯦꯡ ꯐꯧ ꯂꯧꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯃꯣꯏꯅ ꯉꯁꯤ ꯀꯣꯠꯇ ꯐꯧ ꯍꯥꯞꯇꯅ ꯆꯥꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯊꯕꯛ ꯋꯥꯅ ꯋꯥꯅ ꯁꯨꯔꯒ ꯂꯩꯔꯝꯕ ꯂꯧꯗꯨꯅꯅꯤꯅꯦ. ꯍꯅꯨꯕꯤ, ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦꯅꯦ. ꯅꯆꯥ ꯅꯃꯧꯅ ꯂꯧꯈ꯭ꯔꯦ, ꯏꯕꯥꯅꯤꯅ ꯂꯪꯊꯣꯛꯄꯤꯔꯛꯂꯕꯅꯤꯅꯦ. ꯅꯪꯅ ꯆꯦꯡ ꯆꯔꯥ ꯑꯃ ꯂꯧꯕ ꯆꯠꯄꯗ ꯅꯆꯥ ꯅꯃꯧꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯅꯪ ꯍꯧꯖꯤꯛꯁꯨ ꯇꯥꯅꯤꯡꯂꯤꯕ꯭ꯔꯣ? ꯍꯣꯏ ꯌꯥꯔꯦꯁꯦ, ꯀꯣꯕꯤ ꯃꯇꯣꯟꯁꯦ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯌꯣꯟꯅꯕ ꯇꯧꯁꯤ. ꯀꯅꯥꯏ ꯑꯉꯥꯡꯅꯣꯅꯦ ꯂꯝꯕꯤꯁꯤꯗ ꯀꯞꯇꯨꯅ ꯆꯠꯂꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯏ ꯑꯉꯥꯡꯅꯣ? ꯀꯩꯗꯧꯔꯒꯦ? ꯐꯨꯔꯤꯕ, ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯥꯟꯊꯣꯔꯛꯏꯕ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯅ ꯐꯨꯔꯤꯅꯣ? ꯀꯔꯤꯒꯤ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯥꯟꯊꯣꯔꯛꯏꯅꯣ? ꯄꯥꯕꯅ ꯐꯨꯔꯒ ꯇꯥꯟꯊꯣꯔꯛꯏꯕ. ꯃꯈꯣꯡꯁꯤꯗꯤ ꯆꯩꯐꯝ ꯉꯥꯛꯇꯅꯤꯅꯦ, ꯃꯈꯨꯠꯁꯨꯅꯤꯅꯦ. ꯅꯣꯏ ꯅꯄꯥꯗꯨꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯁꯨꯛ ꯊꯤꯅ ꯑꯉꯥꯡꯁꯤꯗ ꯐꯨꯕꯤꯔꯤꯕꯁꯤꯕꯣ? ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯕꯣꯛꯀ ꯄꯨꯄꯨꯒꯅꯅꯦ ꯊꯤꯟꯕꯤꯔꯝꯂꯒꯦ. ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯀꯥꯏꯗꯅꯣ ꯑꯩ ꯈꯪꯗꯤꯌꯦꯕꯣ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯇꯣꯝꯄꯣ, ꯑꯕꯣꯛ, ꯄꯨꯄꯨ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯃꯧ ꯑꯃꯅ, ꯏꯅꯦ, ꯀꯣꯕꯤ ꯃꯇꯣꯟꯗꯨꯕꯨ ꯀꯌꯥꯅꯣ ꯌꯣꯟꯗꯣꯏꯔꯣ? ꯍꯣꯏꯅꯦ, ꯌꯣꯟꯒꯦꯅ ꯄꯨꯔꯛꯏꯅꯤ. ꯀꯌꯥꯅꯣ ꯅꯣꯏꯅ ꯄꯤꯅꯤꯡꯕꯗꯣ ꯍꯦꯛ ꯄꯤꯔꯝꯃꯨꯗ. ꯆꯦꯡꯁꯤ ꯑꯣꯏꯅ ꯈꯔ ꯄꯤꯔꯝꯂꯒꯦ ꯌꯥꯕ꯭ꯔꯣ? ꯌꯥꯏ, ꯆꯔꯥ ꯐꯥꯅꯕ ꯍꯦꯛ ꯄꯤꯔꯝꯃꯨ. ꯍꯣꯏꯅꯦ, ꯁꯤ ꯏꯅꯦꯒꯤ ꯐꯤꯁꯤꯗ ꯍꯩꯔꯛꯂꯒꯦ. ꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯎꯏꯅꯦ. ꯃꯁꯤ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯂꯝꯍꯥꯡꯅꯔꯕ ꯃꯥꯜꯂꯤ. ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯄꯥꯕꯅ ꯐꯨꯔꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏꯅꯤ. ꯍꯩꯃꯥ, ꯃꯁꯤꯡꯒꯁꯨ ꯈꯨꯝꯃꯤꯅꯦ. ꯃꯁꯤ ꯑꯉꯥꯡꯁꯤ ꯄꯪꯂꯥꯏ ꯂꯥꯏꯔꯣꯏꯕꯣ. ꯑꯗꯣ ꯏꯅꯦꯒ ꯃꯥꯝꯃꯒꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯕꯗꯣ ꯅꯃꯧ ꯅꯨꯄꯤ 3 ꯍꯦꯛ ꯁꯨꯕꯗꯒꯤ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ. ꯏꯕꯣꯕꯤꯅ, ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯅꯦꯝꯅ ꯀꯨꯂꯨꯅ ꯇꯧ. ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯪꯒꯤ ꯅꯆꯥꯅꯁꯨꯅ ꯅꯣꯏꯗ ꯑꯃꯨꯛ ꯇꯧꯔꯛꯇꯅꯕ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ. ꯏꯅꯦꯒ ꯃꯥꯝꯃꯒꯗꯤ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯂꯝꯒꯅꯤꯗ. ꯍꯣꯏꯅꯦ, ꯅꯣꯏꯒꯤ ꯅꯅꯦꯝꯒ ꯅꯀꯨꯒꯗꯣ ꯖꯥꯠ ꯊꯤꯈ꯭ꯔꯃꯤꯗ. ꯍꯣꯏꯅꯦ, ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯍꯦ. ꯀꯣꯕꯤ ꯃꯇꯣꯟꯁꯦ ꯌꯥꯝꯅꯕꯨ ꯅꯧꯏ, ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯤ. ꯍꯅꯨꯕ, ꯆꯦꯡ ꯂꯩꯔꯝꯃꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ? ꯑꯗꯣ ꯑꯉꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏꯅꯦ, ꯁꯤꯕꯨ ꯄꯨꯈ꯭ꯔꯁꯦ ꯍꯥꯏꯔꯤꯔꯣ? ꯑꯩꯗꯤ ꯏꯆꯥ 5ꯒ ꯑꯄꯠꯄ ꯏꯁꯨ ꯃꯌꯥꯝꯗꯨꯒ ꯎꯕꯗ ꯑꯉꯥꯡꯒ ꯂꯣꯏ ꯈꯤꯔꯝꯅꯤꯅꯦ. ꯑꯗꯨꯕꯨ ꯄꯨꯕ ꯇꯥꯕꯅꯤꯅꯦ. ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯄꯤꯈꯤꯗꯅꯕ.
ꯇꯥꯅꯤꯡꯗꯦꯍꯦ ꯑꯉꯥꯡꯕꯨ ꯍꯧꯗꯣꯡꯅ ꯀꯔꯝꯍꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯄꯥꯅ ꯀꯔꯤꯒꯤ ꯐꯨꯔꯤꯅꯣ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯂꯤꯕꯅꯣ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯔꯣ ꯇꯧꯗꯦꯕꯣ ꯄꯥꯕꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯏꯃꯥꯅ ꯆꯦꯜꯂꯛꯄꯅꯤ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣꯅ ꯑꯗꯨꯝ ꯐꯨꯏ ꯉꯔꯥꯡ ꯅꯤꯅ ꯐꯨꯏ ꯃꯩꯅꯁꯨ ꯁꯨꯏ ꯏꯃꯥꯇꯣꯟꯅꯁꯨ ꯐꯨꯏ ꯈꯥꯕꯩꯅꯁꯨ ꯐꯨꯏ ꯆꯦꯒꯞꯅꯁꯨ ꯆꯞꯄꯒ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯣꯏꯒꯤ ꯁꯐꯨꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯆꯞꯄꯒ ꯈꯥꯕꯩꯅ ꯐꯨꯔꯤꯗꯨꯕꯣ ꯍꯅꯨꯕ ꯅꯪꯒꯤ ꯐꯔꯛꯇꯣ ꯑꯃꯨꯛꯇ ꯐꯨꯔꯛꯈꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯥꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ ꯏꯕꯣꯕꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯃꯧꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈꯤꯕ ꯅꯨꯄꯥꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯧ ꯑꯃꯨꯛ ꯂꯧꯔꯒ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯃꯇꯝꯗꯗꯤ ꯆꯠꯅꯗꯗꯅ ꯑꯃꯇꯦꯛ ꯐꯪꯍꯧꯗꯦꯗ ꯑꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯠꯇꯅ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯉꯁꯤ ꯈꯥꯏꯅꯅꯤꯁꯦ ꯃꯁꯦ ꯇꯣꯝꯄꯣꯛꯅ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯌꯥꯝ ꯐꯕꯤꯅꯤ ꯑꯗꯨꯅ ꯂꯥꯏꯅ ꯄꯥꯝꯗꯅ ꯂꯧꯈ꯭ꯔꯤꯅꯤ ꯍꯥꯏ ꯍꯥ ꯑꯗꯨꯗꯤ ꯅꯃꯥ ꯁꯤꯈ꯭ꯔꯦ ꯁꯤꯕ ꯅꯠꯇꯦ ꯂꯥꯏꯅ ꯄꯨꯈ꯭ꯔꯤꯅꯤ ꯑꯗꯨꯒꯅꯦ ꯂꯥꯏꯅ ꯐꯠꯇꯕ ꯏꯃꯥ ꯑꯃ ꯑꯣꯏꯅ ꯊꯥꯔꯛꯏꯕ ꯃꯥꯗꯤ ꯌꯥꯝ ꯐꯨꯏ ꯑꯩꯉꯣꯟꯗ ꯌꯥꯔꯦꯁꯦ ꯀꯞꯂꯅꯨ ꯅꯃꯥ ꯐꯠꯇꯕꯤꯗꯣ ꯑꯕꯣꯛꯆꯩꯒꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ ꯍꯌꯦꯡꯅꯦ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦꯀꯣ ꯇꯜꯂꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯂꯔꯣꯏ ꯄꯥꯕꯅ ꯍꯦꯛ ꯍꯜꯂꯛꯄꯗ ꯍꯥꯠꯀꯅꯤ ꯍꯥꯏ ꯏꯃꯥꯅꯁꯨ ꯍꯥꯠꯅꯤ ꯍꯥꯏ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯥꯕꯅ ꯍꯥꯠꯂꯤꯅꯤ ꯑꯗꯨꯅ ꯑꯩ ꯆꯪꯉꯣꯏ ꯑꯗꯨꯅ ꯕꯕꯥ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯄꯥꯕꯗ ꯍꯥꯠꯇꯣꯏꯅꯤ ꯍꯩꯗꯦꯅꯦ ꯇꯣꯝꯄꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝ ꯌꯧꯔꯦ ꯑꯕꯣꯛꯅꯦ ꯆꯥꯛ ꯊꯣꯡꯂꯛꯑꯒꯦ ꯅꯄꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯅꯃꯥ ꯑꯁꯦꯡꯕꯗꯨꯅ ꯅꯄꯥꯅ ꯍꯥꯠꯇꯣꯛꯂꯒ ꯅꯃꯥ ꯐꯠꯇꯕꯤ ꯑꯃ ꯄꯨꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯈꯗ꯭ꯔꯛ ꯇꯧꯔꯤꯕ ꯖꯥꯠꯂꯅꯦ ꯈꯗ꯭ꯔꯛ ꯃꯥꯟꯗꯦꯗ ꯍꯅꯨꯕ ꯃꯁꯥꯗ ꯇꯥꯔꯤꯕ ꯆꯩꯐꯝꯁꯤꯒ ꯃꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯃꯄꯤꯒꯁꯦ ꯑꯁꯦꯡꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ ꯑꯗꯨꯅꯤ ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯑꯩ ꯊꯣꯡꯉꯨꯔꯣ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯗꯣꯏꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯇꯜꯂꯤꯁꯦ ꯏꯁꯥꯁꯦ ꯁꯣꯜꯂꯃꯤꯅ ꯁꯣꯔꯁꯦ ꯍꯦꯛꯇ ꯇꯠꯀꯦ ꯇꯧꯕ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯥꯏ ꯃꯆꯥꯁꯤꯡꯁꯤꯅ ꯑꯣꯠꯄ ꯑꯣꯏꯁꯅꯨꯍꯦ ꯃꯣꯏꯁꯦ ꯑꯕꯣ ꯏꯁꯤꯡꯗꯣ ꯑꯩ ꯍꯣꯜꯂꯨꯔꯒꯦ ꯀꯥꯏꯗꯤ ꯍꯣꯟꯗꯣꯏꯅꯣ ꯅꯪꯅ ꯍꯣꯟꯗꯣꯏꯕ ꯉꯝꯃꯣꯏ ꯅꯄꯨꯅ ꯍꯣꯟꯖꯁꯅꯤꯗ ꯑꯕꯣ ꯑꯩ ꯉꯝꯅꯤꯌꯦ ꯏꯃꯥꯇꯣꯟ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯌꯥꯝ ꯍꯣꯜꯍꯜꯂꯤ ꯆꯥꯛꯁꯨ ꯊꯣꯡꯍꯜꯂꯤ ꯀꯣꯟꯁꯨ ꯐꯦꯡꯍꯜꯂꯤ ꯋꯥꯏꯁꯨ ꯇꯩꯍꯜꯂꯤ ꯌꯥꯗꯦ ꯑꯉꯥꯡꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯄꯨꯄꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯀꯦ ꯄꯨꯄꯨ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯅ ꯇꯣꯝꯄꯣꯛꯄꯨ ꯌꯣꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯊꯤꯕꯁꯨ ꯃꯤꯑꯣꯏ ꯀꯅꯥꯝꯇꯁꯨ ꯂꯥꯛꯂꯝꯗꯦ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯄꯣꯛ ꯆꯥꯎꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯗꯤ ꯃꯁꯥ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯕꯤꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯍꯅꯨꯕꯤ ꯏꯁꯨ ꯇꯣꯝꯄꯣꯛꯇꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯆꯨꯔꯤ ꯍꯥꯏꯒꯠꯂꯤꯁꯤꯗꯤ ꯃꯥꯕꯨ ꯋꯥꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯕꯣ ꯆꯥꯛꯁꯨ ꯑꯩꯈꯣꯏꯅꯤꯅ ꯄꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯣꯏꯕꯤꯔꯝꯃꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯦ ꯁꯦꯟꯅꯃꯟꯗꯅ ꯁꯤꯌꯨ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯆꯨꯝꯃꯤꯍꯩ ꯃꯥꯅ ꯆꯥꯎꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯁꯦ ꯊꯕꯛ ꯃꯅꯥꯝꯇ ꯍꯦꯛ ꯁꯨꯍꯟꯈꯤꯗ꯭ꯔꯦ ꯏꯪꯈꯣꯜꯁꯤꯁꯨ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯕꯒꯤꯅꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝꯅ ꯐꯔꯤꯕ ꯄꯥꯜꯂꯤꯕꯁꯤꯡꯁꯦ ꯍꯅꯨꯕ ꯇꯣꯝꯄꯣꯛꯁꯤ ꯂꯥꯏꯅ ꯏꯕꯥꯅꯤꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄꯅꯤꯀꯣ ꯇꯣꯝꯄꯣꯛꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯖꯔꯝꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯏꯆꯥ ꯐꯠꯇꯕꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯄꯣꯛꯂꯝꯃꯣꯏꯗꯧꯅꯤ ꯅꯪꯒꯤ ꯐꯔꯛꯇꯣ ꯑꯃꯨꯛ ꯍꯧꯔꯛꯑꯅꯨ ꯍꯅꯨꯕ ꯇꯣꯝꯄꯣꯛ ꯅꯪ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ ꯀꯣꯟꯅ ꯇꯧꯔꯣꯅꯦ ꯂꯥꯛꯑꯣ ꯂꯣꯏꯗꯧꯔꯦ ꯁꯤ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦꯕꯣ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤ ꯂꯥꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯏ ꯑꯣꯏꯔꯤꯅꯤ ꯉꯁꯤꯅ ꯀꯔꯤ ꯋꯥꯃꯨꯛ ꯍꯥꯏꯔꯒ ꯈꯠꯅꯕ ꯍꯧꯔꯛꯇꯣꯏꯖꯥꯠꯅꯣ 이마가 빠보는 칼리시부 가리노 따서우가 또 먹으나수 이마가 빠보가더 파니암나 하는 말이 근데 뭐 이마가 빠보가디 허지 파우기안 따지네 나티 야이마 이사로 하이브로 야이마기 마싱 강문하죠 이마가 빠보가세 강이네 야이마기 마싱 하이나리미네 너 난기 마싱도 난기는 비다디 떠부수 우우디 마나디 낭원다 얌떠우디 우이니 봐 봐봐 와티 오랭왕 그누고 아이나 하이시디 마시기 마통마롱 강드바 강시다 빠바기 마가나
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯄꯤꯔꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯏꯃ ꯅꯣꯏꯕꯨ ꯅꯣꯡꯃꯇꯁꯨ ꯏꯃꯥ ꯄꯥꯕ ꯅꯣꯏꯕꯨ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯦꯀꯣ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯎꯗꯅ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇ ꯄꯦꯟꯖꯒꯦ ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯥꯎꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯌꯥꯏꯃ ꯆꯠꯂꯣ ꯆꯠꯂꯣ ꯅꯄꯥꯒ ꯅꯃꯥꯒꯁꯤ ꯁꯤꯕ ꯐꯥꯎꯕꯗꯤ ꯍꯔꯥꯎꯅ ꯁꯤꯖꯒꯦ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯏꯪꯈꯣꯜꯁꯤꯗꯗꯤ ꯃꯤ ꯇꯥꯔꯛꯑꯅꯨꯀꯣ ꯅꯣꯏꯒꯤꯅꯦ ꯏꯄꯥꯅ ꯄꯤꯕ ꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯅꯃꯥꯒ ꯑꯩꯒꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯨꯅ ꯇꯧꯕ ꯃꯤꯗꯨꯗ ꯄꯤꯔꯝꯒꯅꯤ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ 이수 ꯇꯣꯝꯄꯣꯛꯅ ꯏꯪꯈꯣꯜꯁꯦ ꯍꯩꯔꯥ ꯊꯥꯗꯅ ꯐꯖꯕ ꯎ ꯋꯥ ꯊꯥꯗꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯄꯁꯤꯗ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯗꯣ ꯅꯨꯄꯤꯅ ꯏꯟꯁꯤꯟꯗꯅ ꯑꯃꯨꯛ ꯃꯤ ꯇꯥꯔꯩ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ ꯑꯗꯨꯏ ꯅꯠꯇꯦ ꯏꯃꯥ ꯅꯆꯥꯅꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯗ ꯄꯤꯔꯝꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯄꯥꯕꯒꯤ ꯃꯥꯒꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯊꯤꯅ ꯉꯥꯡꯅꯍꯧꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯅꯣꯏꯅ ꯅꯃꯥꯒ ꯑꯩꯒꯁꯦ ꯇꯥꯟꯊꯣꯔꯛꯄꯗꯨꯗꯤ ꯃꯤꯅ ꯀꯔꯤꯝꯇ ꯉꯥꯡꯅꯗꯕ꯭ꯔꯣ ꯍꯥ ꯀꯔꯤꯝꯇ ꯉꯥꯡꯅꯗꯕ꯭ꯔꯣ ꯑꯩꯅ ꯇꯥꯟꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯇꯣꯝꯕꯒꯅꯅꯤ ꯑꯩꯗꯤ ꯆꯠꯈꯤꯅ ꯍꯥꯏꯖꯕꯅꯤ ꯅꯣꯏꯅ ꯇꯥꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯗꯤ ꯅꯪꯅ ꯂꯪꯊꯣꯔꯛꯇꯥꯏꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯀꯥꯎꯕꯤꯒꯅꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯏꯃꯒꯤ ꯃꯁꯤꯡ ꯂꯥꯛꯀꯅꯤ ꯇꯣꯝꯄꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯍꯔꯥꯎꯅꯕ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯔꯦꯝꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯏꯪꯈꯣꯜ ꯑꯁꯦ ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯏꯃꯒꯤ ꯃꯁꯤꯡ ꯂꯥꯛꯑꯗꯤ ꯅꯪ ꯑꯔꯦꯝꯕꯗ ꯁꯤꯒꯅꯤꯀꯣ ꯑꯗꯨꯒ ꯏꯃꯥ ꯄꯥꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯏꯃꯥ ꯄꯥꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯀꯥꯎꯒꯅꯤꯀꯣ ꯇꯣꯝꯄꯣꯛꯅ ꯈꯨꯔꯥ ꯌꯥꯏꯃ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯏ ꯀꯣꯛꯇ꯭ꯔꯤ ꯑꯕꯣꯛꯀ ꯄꯨꯄꯨꯒꯒꯤ ꯅꯨꯡꯁꯤꯕꯅ ꯐꯥꯊꯔꯒ ꯊꯝꯂꯤꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕꯗꯤ ꯑꯩ ꯁꯥꯎꯈꯤꯗꯕ ꯌꯥꯏ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯂꯥꯏ ꯑꯣꯏꯔꯤꯕ ꯄꯨꯄꯨꯒ ꯑꯕꯣꯛꯀꯗ ꯂꯝ ꯍꯦꯜꯂꯗꯤꯅꯦ ꯌꯣꯝꯄꯥꯛꯁꯦ ꯂꯩꯕꯥꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯀꯔꯤ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕꯅꯁꯨ ꯌꯥꯏꯃ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯌꯥꯏꯃꯅꯣ ꯅꯪ ꯍꯦ ꯇꯣꯝꯄꯣꯛ ꯃꯗꯨ ꯐꯠꯇꯦ ꯇꯧꯍꯩꯗꯦꯀꯣ ꯃꯗꯣ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯀꯧꯏ ꯃꯗꯨ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯏꯁ ꯀꯩꯅꯣꯝꯅꯤꯅꯦ ꯁꯤꯗꯤ ꯑꯁꯤꯗ ꯑꯣꯏꯔꯦ ꯇꯥꯆꯧꯒ ꯇꯣꯝꯕꯒꯅ ꯆꯠꯂꯨꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯏꯁꯥꯁꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯍꯦ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯄꯨꯄꯨꯒ ꯕꯣꯛꯀꯁꯦ ꯀꯣꯟꯁꯤꯟꯕꯤꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯍꯦꯛ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯁꯥꯁꯤꯡꯁꯤꯗꯤ ꯍꯣꯏ ꯅꯪ ꯈꯪꯄꯣꯟꯇꯦ ꯋꯥꯔꯤ ꯌꯥꯝ ꯂꯩꯕꯩꯅꯤ ꯀꯔꯤ ꯋꯥꯔꯤ ꯅꯇꯨꯅ ꯂꯧ ꯏꯪꯈꯣꯜ ꯄꯥꯝꯕꯒꯤ ꯁꯥꯟꯅꯕ ꯂꯤꯂꯥꯗꯣ ꯅꯣꯏꯅ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪ ꯏꯃꯥ ꯃꯥ ꯌꯣꯝꯄꯥꯛꯁꯦ ꯑꯃꯨꯛꯇ ꯊꯝꯃꯣ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯏꯃꯥ ꯅꯃꯥ ꯅꯄꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯄꯨꯛꯆꯦꯜ ꯈꯪꯕ ꯉꯝꯗꯕ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯕ ꯅꯃꯩ ꯄꯥꯟꯗꯕ ꯁꯥꯁꯤꯡꯁꯤꯗꯤ ꯇꯣꯝꯄꯣꯛꯅ ꯃꯆꯥ ꯌꯥꯏꯃꯗ ꯐꯖꯅ ꯆꯩꯔꯝꯃꯤ ꯌꯥꯏꯃꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯇꯨꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯆꯥꯁꯤꯡꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯔꯝꯗ ꯀꯩꯅꯣ ꯍꯥꯏꯖꯤꯟꯗꯨꯅ ꯈꯨꯜꯗ ꯇꯥꯛꯂꯕꯁꯨ ꯈꯨꯜꯅ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ ꯃꯔꯝꯗꯤ ꯇꯣꯝꯄꯣꯛ ꯈꯨꯜꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯍꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯗꯨꯅ ꯈꯨꯜꯗꯨ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯤ ꯊꯨꯝꯂꯝꯗꯦ ꯇꯣꯝꯄꯣꯛꯅ ꯌꯨꯝꯐꯝ ꯋꯥꯡꯅ ꯊꯣꯟꯗꯨꯅ ꯁꯦꯝꯈꯤꯕꯅ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗꯤ ꯌꯨꯝꯌꯥꯡꯂꯦꯟ ꯌꯧꯅ ꯊꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨꯁꯨ ꯅꯤꯡꯈꯥꯏꯗꯨꯅ ꯂꯣꯏꯅ ꯄꯨꯊꯈꯤꯔꯝꯃꯤ ꯅꯣꯡ ꯆꯨꯕ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯈꯨꯜꯗꯨꯒꯤ ꯑꯋꯥꯅ ꯇꯥꯔꯕ ꯃꯤ ꯂꯩꯖꯗꯕꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯁꯨ ꯇꯣꯝꯄꯣꯛꯁꯦ ꯐꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯨꯗ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯑꯁꯨꯃꯥꯏꯅ ꯐꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯔꯥꯟꯕ ꯇꯥꯔꯝꯃꯦ ꯏꯆꯥ ꯏꯁꯨ ꯐꯠꯇꯕꯅꯤꯅ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯔꯝꯍꯥꯏꯅ ꯐꯅ ꯎꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯨ ꯇꯣꯝꯄꯣꯛꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯥꯅ ꯁꯦꯟꯅꯕꯤꯕꯗꯒꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯜ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕꯤꯕ ꯂꯣꯏꯁꯤꯟꯕꯤꯕ ꯇꯧꯗꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯅꯤꯅꯦ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯗꯨꯅꯤꯅꯦ ꯉꯁꯤ ꯐꯥꯎꯕ ꯀꯔꯥꯏꯗ ꯂꯩ ꯅꯠꯇꯦ ꯁꯨꯛꯊꯤ ꯊꯤꯔꯛꯇꯦꯅꯦꯍꯦ ꯃꯆꯥꯁꯤꯕꯣ ꯊꯤꯔꯛꯄ ꯄꯥꯝꯂꯤꯔꯣ ꯑꯩꯗꯤ ꯁꯨꯛꯊꯤ ꯊꯤꯕꯤꯔꯅꯨ ꯁꯤꯅꯤ ꯑꯗꯨ ꯍꯅꯨꯕ
isu tompokna ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯋꯥꯡꯅ ꯊꯣꯟꯗꯅ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯜꯍꯧꯕꯒꯤ ꯐꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯝꯒꯗꯧꯅꯤ ꯆꯨꯝꯃꯤ ꯍꯅꯨꯕꯤ isu tompokse ising ichauni hana khangbrabu khangdene aduga ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯌꯥꯝꯗꯒꯤꯁꯨ ꯈꯔ ꯇꯣꯡꯕꯁꯨ ꯑꯣꯏꯔꯝꯕꯒꯤꯅꯤ isu tompok ꯍꯜꯂꯤ ꯍꯩ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯃꯁꯥꯀꯁꯦ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯨꯄꯨꯒꯤ ꯇꯣꯝꯄꯣꯛ ꯅꯪꯗꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤꯗꯣ ꯋꯥꯗꯦꯗ ꯄꯨꯄꯨ ꯑꯗꯨ ꯄꯨꯄꯨ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤꯕꯁꯦ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯃꯥꯡꯍꯟꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯔꯤꯁꯦ ꯐꯧ ꯍꯥꯞꯄ ꯀꯣꯠ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯃꯥꯡꯕꯗꯨꯅꯤ ꯑꯗꯨ ꯄꯨꯄꯨ ꯀꯣꯠ ꯋꯥꯡꯅ ꯁꯥꯍꯧꯕ ꯀꯥꯡꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯕꯁꯨ ꯌꯥꯎꯏ ꯑꯇꯩꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯀꯞꯄ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯇꯦ ꯄꯨꯄꯨ ꯏꯁꯨꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯅꯨꯕꯤ ꯏꯕꯥꯅꯤꯕꯨ ꯏꯆꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯕꯤꯔꯨꯕꯅ ꯐꯒꯗ꯭ꯔꯅꯦ ꯏꯆꯥꯁꯤꯡꯒꯤꯁꯨ ꯌꯨꯝꯗꯒꯤ ꯀꯩꯗꯒꯤ ꯌꯥꯡꯂꯦꯟ ꯌꯧꯅ ꯂꯣꯏꯅ ꯊꯨꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯍꯅꯨꯕ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯏꯁꯨꯁꯤꯡꯗꯨꯅ ꯀꯔꯝꯍꯥꯏꯅ ꯂꯩꯔꯤꯕꯖꯥꯠꯅꯣ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯌꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯤꯗ ꯂꯩꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯕꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯅꯕ ꯌꯥꯈꯤꯔꯣꯏꯗ ꯅꯨꯡꯁꯥꯁꯤꯅ ꯀꯟꯅ ꯁꯥꯕ ꯑꯣꯏꯔꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯄꯥꯛ ꯀꯪꯈꯤꯔꯣꯏ ꯑꯗꯣ ꯅꯪꯕꯨ ꯅꯈꯨꯔꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ꯭ꯔꯣ ꯍꯣꯏ ꯑꯕꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯝꯕꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯑꯗꯨꯗꯤ ꯇꯣꯝꯄꯣ ꯅꯪ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯄꯣꯊꯥꯔꯝꯃꯨꯀꯣ ꯅꯕꯣꯛ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯒꯦ ꯍꯣꯏ ꯄꯨꯄꯨ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯗꯨ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯕꯣꯛꯀ ꯃꯄꯨꯒꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯗꯨ ꯀꯞꯇꯨꯅ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯇ ꯍꯥꯏꯒꯨꯝꯁꯤꯀꯣ ꯍꯅꯨꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯁꯤ ꯃꯣꯏꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ ꯃꯃꯥ ꯃꯄꯥꯅ ꯂꯥꯛꯂꯤꯕꯁꯦ ꯑꯋꯥꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤꯁꯦ ꯈꯪꯕꯒꯤ ꯃꯍꯨꯠꯇ ꯀꯂꯛ ꯄꯦꯟꯗꯨꯅ ꯌꯦꯡꯕ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯇꯟꯕ ꯉꯝꯃꯤ ꯋꯥꯅꯦ ꯑꯗꯣ ꯅꯆꯥꯅꯨꯄꯥꯅꯗꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯏꯃꯧ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯏꯆꯥꯅꯨꯄꯥ ꯃꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ ꯍꯦ ꯅꯨꯄꯤ ꯅꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯄꯥꯕꯒꯤ ꯏꯃꯥꯒꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯎꯗꯅ ꯀꯔꯤꯒꯤ ꯉꯥꯡꯗꯦ ꯃꯣꯏ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯕꯒꯦ ꯃꯣꯏꯁꯨ ꯃꯆꯥ ꯆꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯃꯧ ꯄꯨꯁꯤꯜꯂꯛꯂꯀꯥꯟꯗ ꯒ꯭ꯌꯥꯟ ꯃꯥꯏꯟ ꯇꯥꯖꯔꯛꯑꯁꯅꯤ ꯑꯗꯨꯒ ꯀꯔꯤ ꯏꯁꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞꯅꯤ ꯅꯁꯨ ꯑꯁꯦꯡꯕꯗꯤ ꯇꯣꯝꯄꯣꯛꯅꯤ ꯑꯗꯨꯅ ꯏꯁꯨ ꯀꯧꯕꯤꯔꯛꯀꯅꯨ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯒ ꯀꯥꯏꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯆꯥ ꯏꯁꯨꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯥꯏꯅ ꯂꯣꯏꯅ ꯄꯤꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯈꯪꯗ꯭ꯔꯦ ꯍꯅꯨꯕ ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯅ ꯐꯔꯤꯕ ꯑꯩꯒꯤꯅ ꯐꯠꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯏꯆꯥ ꯑꯍꯨꯝꯁꯤꯅ ꯋꯥꯔꯦꯛ ꯋꯥꯇꯦꯝꯕ ꯍꯩꯔꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯅꯨꯕ ꯀꯥꯏꯗꯒꯤ ꯍꯩꯅꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯃꯄꯥꯝꯅ ꯆꯠꯆꯗꯅ ꯏꯟꯅꯗꯅ ꯉꯥꯅꯨ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯈ꯭ꯔꯦꯕ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯅꯝ ꯑꯍꯥ ꯁꯨꯗꯅ ꯕꯨꯠ ꯆꯪꯗꯅ ꯂꯣꯏ ꯂꯩꯈ꯭ꯔꯦꯗꯅ ꯐꯔꯣꯏ ꯁꯨꯛꯐ ꯐꯔꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅꯤ ꯏꯁꯨꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏ ꯃꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯤꯕꯨ ꯀꯣꯟꯕꯤꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯏꯕꯥꯅꯤꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯂꯣꯏꯅ ꯇꯧꯕꯤꯔꯤꯗꯅ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯃꯣꯏꯒꯩꯒ ꯂꯣꯏꯅꯔꯦ ꯑꯗꯨꯅꯅꯦ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯌꯨꯝ ꯌꯧꯔꯦ ꯑꯃꯨꯛ ꯅꯣꯛꯂꯒ ꯆꯪꯉꯨ ꯇꯣꯝꯄꯣꯛ ꯇꯨꯝꯂꯤꯕ꯭ꯔꯥ ꯅꯪꯕꯣ ꯇꯨꯝꯗꯤꯌꯦꯕꯣ ꯄꯨꯄꯨꯒ ꯕꯣꯛꯀꯁꯨ ꯈꯣꯡꯗꯣ ꯂꯩꯀꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤ ꯈꯪꯗꯅ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯒ ꯊꯝꯂꯕꯅꯤ ꯑꯕꯣꯛꯀꯤ ꯍꯥꯟꯅ ꯈꯣꯡ ꯆꯥꯝꯊꯣꯛꯄꯤꯔꯒꯦ ꯑꯗꯨꯒ ꯄꯨꯄꯨꯒꯤ ꯑꯃꯨꯛ ꯀꯔꯤꯒꯤ ꯏꯁꯨꯅ ꯆꯥꯝꯗꯣꯏꯅꯣꯅꯦ ꯑꯕꯣꯛ ꯑꯗꯨꯝ ꯆꯥꯝꯖꯒꯦꯅꯦ ꯌꯥꯔꯣꯏ ꯑꯕꯣꯛ ꯑꯩꯅ ꯆꯥꯝꯗꯣꯏꯅꯤ ꯄꯨꯄꯨꯁꯨ ꯑꯩꯅ ꯆꯥꯝꯗꯣꯏꯅꯤꯀꯣ ꯍꯣꯏ ꯂꯩꯕꯥꯛ ꯂꯩꯅ ꯍꯣꯏ ꯏꯁꯨꯁꯤ ꯋꯥꯅꯅꯕ ꯑꯩꯅ ꯎꯔꯤꯁꯦ ꯏꯁꯨꯒꯤ ꯋꯥꯕꯗꯨ ꯈꯛꯇ ꯅꯠꯇꯦꯅꯦ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨꯅꯦ ꯑꯕꯣꯛꯀꯤ ꯂꯣꯏꯔꯦ ꯄꯨꯄꯨꯒꯤ ꯑꯃꯨꯛ ꯆꯥꯝꯃꯒꯦ ꯄꯨꯄꯨꯒ ꯕꯣꯛꯀꯅ ꯉꯁꯥꯏ ꯏꯁꯨꯁꯤꯡ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗꯨ ꯄꯨꯗꯅ ꯂꯥꯛꯏ ꯀꯔꯤꯒꯤꯅꯣ ꯌꯥꯅꯤꯌꯦ ꯁꯤꯗ ꯂꯩꯐꯝ ꯆꯜꯂꯣꯏ ꯄꯨꯄꯨꯒ ꯕꯣꯛꯀ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯂꯩꯐꯝꯒꯤꯕꯨ ꯃꯇꯝ ꯈꯔ ꯌꯥꯅꯕ ꯂꯩꯃꯤꯟꯅꯕ ꯌꯥꯕꯗꯨꯕꯨ ꯂꯣꯏꯔꯦ ꯄꯨꯄꯨ ꯑꯗꯨꯗꯤ ꯄꯨꯄꯨꯒ ꯕꯣꯛꯀ ꯄꯣꯊꯥꯔꯣꯀꯣ ꯏꯁꯨꯗꯤ ꯄꯣꯊꯥꯔꯣꯏꯗꯔꯣ
ꯑꯕꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯉꯟꯅ ꯇꯨꯝꯂꯒ ꯄꯣꯊꯥꯖꯒꯦ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ ꯅꯪꯒꯤ ꯊꯕꯛꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯂꯩꯗꯀꯣ ꯑꯗꯣ ꯑꯕꯣꯛꯀ ꯄꯨꯄꯨꯒ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯉꯥ ꯆꯥꯅꯤꯡꯉꯗꯤ ꯄꯨꯔꯛꯀꯦꯅꯦ ꯉꯥꯕꯨ ꯆꯥꯅꯤꯡꯗꯦꯕ꯭ꯔꯣ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯄꯨꯄꯨ ꯅꯨꯃꯤꯗꯥꯡ ꯉꯥ ꯆꯥꯔꯁꯤ ꯃꯥꯒꯤꯁꯦ ꯐꯥꯔꯨꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯈꯨꯠꯁꯦ ꯂꯣꯡ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯏꯁꯨꯁꯦ ꯑꯃꯨꯛ ꯋꯥꯔꯅꯤꯗꯣ ꯃꯁꯤ ꯍꯅꯨꯕꯁꯤꯁꯨꯕ ꯉꯥ ꯁꯥꯅꯤꯡꯉꯤ ꯍꯦꯛꯇ ꯍꯥꯏꯔꯨꯏꯍꯦ ꯑꯩꯗꯤ ꯍꯪꯂꯛꯄꯒꯤ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯀꯅꯥ ꯈꯪꯅꯤ ꯐꯥꯔꯣꯏꯗꯣꯏꯅꯦꯗꯤ ꯇꯣꯝꯄꯣꯛꯅ ꯂꯣꯡ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯈꯤꯕꯒꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯂꯩꯃ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯔꯒ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒ ꯊꯥꯖꯗꯅ ꯃꯤꯠ ꯆꯥꯅꯔꯝꯃꯤ ꯍꯦꯛ ꯃꯤꯠ ꯆꯥꯅꯕꯒ ꯇꯣꯝꯄꯣꯛ ꯂꯩꯃꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯅ ꯂꯣꯡꯗꯨ ꯄꯥꯏꯔꯒ ꯉꯥ ꯂꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯃꯁꯨ ꯇꯣꯝꯄꯣꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯑꯩꯕꯨ ꯉꯁꯤ ꯉꯥ ꯐꯥꯔꯣꯏꯗꯧ ꯃꯥꯜꯂꯤꯕꯣ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯒ ꯃꯤꯠ ꯆꯥꯅꯔꯨꯕꯗꯒꯤ ꯏꯟꯗ ꯉꯥ ꯆꯪꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯃꯁꯤꯒꯤ ꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯉꯥꯅꯦ ꯉꯥ ꯑꯆꯧꯕ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯟꯁꯤꯗꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯩ ꯐꯥꯕ ꯉꯝꯂꯔꯣꯏ ꯆꯣꯡꯊꯣꯛꯈꯤꯗꯧꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯉꯥꯁꯦ ꯑꯝꯇ ꯐꯥꯕꯤꯌꯣ ꯆꯥꯎꯏꯅꯦ ꯃꯥꯒꯤꯅ ꯂꯩꯕ ꯉꯥꯁꯦ ꯆꯣꯡꯊꯈꯤꯗꯧꯔꯦ ꯁꯤꯗꯤ ꯃꯥꯅ ꯐꯥꯕ꯭ꯔꯥ ꯐꯥꯗ ꯑꯩꯅ ꯐꯥꯕ꯭ꯔꯥ ꯐꯥꯗ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯣꯡꯁꯤꯗꯤ ꯂꯪꯉꯒꯦ ꯑꯁ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯑꯁ ꯆꯥꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯂꯣꯡꯅꯅꯣ ꯑꯃꯨꯛ ꯑꯩꯒꯤꯅ ꯌꯨꯡꯈ꯭ꯔꯦꯅꯦ ꯑꯁ ꯇꯣꯝꯄꯣꯛꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯂꯩꯃꯒꯤ ꯏꯟꯗꯒꯤ ꯆꯣꯡꯊꯈꯤꯕ ꯉꯥꯗꯨ ꯇꯣꯝꯄꯣꯛꯀꯤ ꯂꯣꯡꯅ ꯑꯃꯨꯛ ꯌꯨꯡꯂꯒ ꯆꯥꯎꯔꯕ ꯉꯥꯗꯨ ꯐꯥꯗꯨꯅ ꯄꯨꯈꯠꯂꯛꯏ ꯁꯣꯝꯒꯤ ꯏꯟꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕ ꯉꯥꯗꯨꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯉꯣꯟꯗꯒꯤ ꯆꯣꯡꯊꯣꯛꯈ꯭ꯔꯕ ꯉꯥꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦ ꯁꯣꯝꯒꯤ ꯂꯣꯡꯅ ꯌꯣꯡꯗꯨꯅ ꯑꯃꯨꯛ ꯐꯥꯖꯕꯅꯤꯅ ꯁꯣꯝꯒꯤ ꯑꯣꯏꯔꯦ ꯁꯣꯝꯒꯤ ꯏꯟꯗ ꯂꯛꯇꯨꯅ ꯆꯣꯡꯊꯣꯛꯑꯝꯗ꯭ꯔꯕ ꯑꯗꯨꯒ ꯁꯣꯝꯅ ꯂꯥꯎꯔꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯉꯥꯁꯦ ꯐꯥꯕ ꯉꯝꯂꯝꯂꯣꯏ ꯑꯗꯨꯅ ꯁꯣꯝꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯐꯅ ꯂꯥꯎꯔꯁꯨ ꯏꯟꯗ ꯂꯛꯑꯕꯁꯨ ꯑꯃꯨꯛ ꯆꯣꯡꯊꯣꯛꯈꯤꯕꯅꯤ ꯑꯩꯅ ꯐꯥꯕ ꯑꯃꯨꯛ ꯍꯟꯅꯁꯨ ꯉꯝꯂꯔꯣꯏꯗꯕ ꯉꯥꯅꯤ ꯑꯗꯨꯅ ꯁꯣꯝꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯌꯦ ꯍꯥꯎꯅ ꯆꯥꯕꯤꯔꯨꯔꯣ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯌꯦꯟꯅꯔꯁꯤ ꯉꯥꯁꯦ ꯌꯥꯝꯅꯁꯨ ꯆꯥꯎꯋꯤ ꯑꯩꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝꯖꯗꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯌꯦꯟꯅꯔꯁꯤ ꯍꯣꯏꯗꯤ ꯌꯦꯟꯅꯔꯁꯤ ꯑꯁꯨꯛ ꯆꯥꯎꯕꯁꯦ ꯅꯊꯟꯅ ꯆꯥꯔꯗꯤ ꯅꯕꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯥꯅꯤ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯇꯣꯝꯄꯣꯛ ꯀꯧꯏ ꯅꯪꯒꯤꯗꯤ ꯂꯩꯃ ꯀꯧꯏ ꯁꯤ ꯊꯥꯡꯁꯤꯅ ꯂꯦꯜꯂꯣ ꯉꯥꯁꯤ ꯅꯪꯗꯤ ꯊꯥꯡꯁꯨ ꯄꯨꯔꯒ ꯆꯠꯄ꯭ꯔꯣ ꯄꯨꯏꯌꯦ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯔꯗꯤ ꯊꯤꯟꯗꯣꯏꯅꯤ ꯅꯪꯗꯤ ꯊꯤꯜꯂꯣꯏꯍꯦ ꯅꯪꯗꯤ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯉꯥꯁꯨ ꯄꯤꯕꯤ ꯍꯣꯏ ꯐꯕꯨꯗꯤ ꯌꯥꯝ ꯐꯕꯅꯤꯗ ꯁꯤꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯣ ꯅꯪꯒꯤ ꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ ꯇꯨ ꯑꯁꯤꯗ ꯎꯔꯤꯕ ꯈꯨꯜꯁꯤꯗ ꯌꯥꯝ ꯋꯥꯡꯕ ꯎ ꯍꯧꯔꯤꯁꯤ ꯎꯕ꯭ꯔꯥ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯑꯩꯒꯤ ꯌꯨꯝ ꯂꯩ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯥꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗꯅꯤ ꯑꯗꯨꯗꯤ ꯂꯥꯞꯄꯦꯀꯣ ꯅꯪꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯑꯩ ꯏꯟ ꯆꯤꯡꯅꯤ ꯍꯣꯏ ꯂꯥꯛꯀꯦ ꯏꯀꯥꯏ ꯃꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯃꯅ ꯑꯩꯗꯣ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯨ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯏꯁꯤꯡ ꯆꯥꯎꯈꯤꯕꯒꯤ ꯏꯃꯨꯡ ꯂꯣꯏꯁꯤꯟꯍꯧꯕꯅꯤ ꯂꯧꯕ ꯂꯥꯛꯄ ꯀꯥꯎꯔ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯍꯪꯒꯦꯟ ꯄꯧꯔꯥꯁꯦ ꯑꯩ ꯄꯨꯔꯛꯑꯒꯦ ꯅꯪ ꯉꯥꯁꯤ ꯌꯥꯟꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏꯌꯦ ꯌꯥꯝ ꯂꯨꯝꯃꯤ ꯑꯩ ꯍꯪꯒꯦꯟ ꯄꯧꯔꯥꯗꯣ ꯄꯨꯔꯒꯦ ꯅꯪ ꯉꯥ ꯄꯥꯏꯕꯤꯔꯣ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯂꯩꯃꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯇꯣꯝꯄꯣꯛ ꯉꯥꯗꯨ ꯄꯨꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯣꯝꯄꯣꯛ ꯅꯨꯡꯇꯤꯒꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯃꯤꯟꯅꯗꯨꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤꯀꯨꯞ ꯑꯃ ꯎꯗꯕꯗ ꯂꯩꯕ ꯉꯝꯅꯗꯕ ꯍꯥꯏꯕꯗු ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯇꯣꯝꯄꯣꯛꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗ ꯂꯩꯃꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯅ ꯂꯩꯃꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯍꯜ ꯂꯃꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯃꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯨꯅ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯗꯨ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯂꯩꯃꯒ ꯇꯣꯝꯄꯣꯛꯀꯅ ꯃꯄꯨꯒ ꯃꯕꯣꯛꯀꯗꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯏꯕꯣꯕꯤꯒꯤ ꯃꯁꯨꯁꯤꯡꯗꯨꯅ ꯅꯨꯄꯤ ꯊꯤꯔꯒ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯄꯗꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯏꯕꯣꯕꯤꯅ ꯂꯩꯕꯥꯛ ꯂꯩꯌꯦ ꯅꯪ ꯀꯩꯗꯧꯔꯦ? ꯍꯅꯨꯕ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏꯅꯦ꯫ ꯂꯩꯃꯅ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ? ꯄꯨꯄꯨ ꯑꯕꯣꯛꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯕꯣꯛꯁꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯂꯒ ꯈꯪꯍꯧꯗꯅ ꯇꯨꯊꯔꯛꯂꯤꯕꯅꯤꯅꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯜꯂꯛꯑꯒ ꯏꯪꯈꯣꯜꯗ ꯆꯪꯈꯤꯕꯅꯤ ꯄꯨꯄꯨ, ꯑꯩ ꯀꯧꯔꯨꯒꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯏꯁꯨꯁꯦ ꯑꯃꯨꯛ ꯄꯥꯈꯠꯂꯝꯕ ꯇꯥꯔꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯇꯨꯝꯅꯤꯡꯕꯒꯤ ꯎꯏꯕꯗ ꯇꯨꯔꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯂꯩ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯍꯥꯏꯔꯤꯕꯅꯣ? ꯇꯣꯝꯄꯣꯛꯅ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ? ꯂꯩꯃ ꯑꯕꯣꯛꯁꯤ ꯏꯁꯤꯡ ꯍꯥꯟꯅ ꯄꯤꯔꯛꯑꯣ, ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ꯫ ꯇꯣꯝꯄꯣꯛ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯗꯦꯅꯦꯍꯦ꯫ ꯑꯣ ꯃꯥꯒꯤ ꯍꯥꯏꯕ ꯅꯪꯗꯕꯤꯗ ꯆꯦꯟꯈꯤꯕꯁꯦ ꯍꯦꯛꯇ ꯇꯧꯏꯗ꯫ ꯇꯣꯝꯄꯣꯛꯅ ꯑꯃꯥꯏꯕ ꯄꯨꯔꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯅ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯑꯃꯥꯏꯕꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯨꯅ ꯃꯕꯣꯛꯄꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯒꯤ ꯇꯣꯝꯄꯣꯛꯁꯨ ꯂꯩꯃꯁꯨ ꯏꯕꯣꯕꯤꯁꯨ ꯍꯦꯟꯗꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯗꯨ ꯈꯪꯍꯧꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯕꯤꯒ ꯂꯩꯕꯥꯛ ꯂꯩꯒꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯍꯅꯨꯕ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦꯅꯦ꯫ ꯑꯩꯕꯨ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯗꯨꯅ ꯑꯃꯨꯛꯇ ꯄꯣꯊꯥꯖꯒꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯅꯦꯍꯦ꯫ ꯂꯥꯎ ꯍꯅꯨꯕꯤ, ꯄꯣꯊꯥꯕꯗꯣ ꯅꯊꯟꯗ ꯄꯣꯊꯥꯕ ꯌꯥꯔꯣꯏ, ꯑꯩꯒ ꯄꯣꯊꯥꯁꯤꯀꯣ꯫ ꯂꯥꯎ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯃꯀꯣꯛꯁꯤꯗ ꯅꯥꯟꯊꯕꯤꯔꯝꯒꯦ꯫ ꯏꯁꯨꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯁꯨ ꯑꯅꯤꯒꯤ ꯂꯃꯟ ꯄꯨꯗꯨꯅ ꯅꯕꯣꯛꯀ ꯅꯄꯨꯒ ꯆꯠꯂꯕꯅꯤꯀꯣ꯫ ꯏꯕꯣꯕꯤꯅ ꯏꯄꯨꯒꯤ ꯇꯣꯝꯄꯣꯛ ꯄꯨꯄꯨꯒ ꯕꯣꯛꯀ ꯆꯠꯂꯒꯦꯀꯣ꯫ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡꯉꯥꯟꯗꯣꯏ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯕꯣꯛꯀ ꯃꯄꯨꯒ ꯎꯗꯕꯗꯨꯗ ꯄꯥꯈꯠꯅ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯀꯣꯏꯊꯤ ꯊꯤꯖꯕꯗꯗꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯈꯤ꯫ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯅ ꯀꯞꯇꯨꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯇꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯈꯪꯅꯔꯛꯇꯨꯅ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯁꯨ, ꯑꯗꯨꯒ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯇꯨꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯐꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯥꯒ ꯃꯃꯧꯁꯤꯡꯗꯨ ꯍꯦꯛ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯪꯐꯝꯗ ꯅꯤꯡꯉꯝꯗꯅ ꯀꯞꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯁꯨ ꯏꯆꯤꯛ ꯆꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯃ ꯊꯥ ꯁꯨꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯥꯏꯕꯣꯛ ꯄꯣꯛꯂꯝꯃꯤ꯫ ꯐꯥꯏꯕꯣꯛ ꯃꯆꯥ ꯑꯅꯤꯗꯨ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯅ ꯃꯄꯨꯒ ꯃꯕꯣꯛꯀ ꯑꯃꯨꯛ ꯍꯜꯂꯛꯂꯕꯅꯤ ꯈꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫